LEINGAKNA IDPs SINGBU MAKHAL ANI KHAIDOKTUNA KHAIBUNG TAHANNABA HOTNAGANU DHIREN लंदम असिदा थोकलिबा इरांग असिना मरम ओइरगा मसा मसागी मयुम थादोक्तुना लांजेनदुना लैरिबा सिंग असि IDP ngakni chatliba tha asidagi leingakna relief camp ta leiba IDP relief camp ta leitaba IDP haina makhal ani thokna khaidoraktuna leingakna kumja lising ani kunhumdoi dagi ration ki semfam piramba adu relief camp ta leitaba IDP singi oina piraroi hairiba si IDP amadi miyamna yaba ngamloi leingakna IDP singbu makhal ani thokna khaidorakliba si IDP asibu khaibung khaibung tahananaba hotnarakpani जब मानव मियंग अमदा येंगबा ngamdrabadi miyam amadi IDP singna leingake mayokta akanba khongjang kaya changsilakpa yai haina coordinating committee of manipur integrity kokomigi convener YK DHIREN phongdorakli wafam asi lamfel pata leiba kokomigi office cha kokomigi thomi sing amadi lanjinaduna leiriba IDP singi committee taruki mihut singa loinaduna pangthukiba paugi mifam amada phongdorakibani makhatana YK DHIREN phongdorakibada kumja lising ani kunhumdoi dagi horakiba irang aduna maram oiraga tongan tongan ba mafam dagi lanjiraktuna mafam kayada changjafam loduna relief camp ta IDP oina leiduna ngasi fawba masa masagi mayumda hanjinba ngamdana yamna wawa fibam amada IDP sing asi leiribani chahi ahum helaklaba irang asi ngasi makshu leingakna makhoibu karamba matamda masa masagi mayumda hanjil handuna hanagi punsironda lehanana bagi chap chaba amata khanghandringai cherak asida leingakna kumja lising ani ga humdoi dagi IDP singda ration ki senfam piramba adu chatliba tha asidagi hauduna relief camp ta leiba leitaba IDP makhal ani thokna khaidoklaga leingakna DPT khutangda tha khudingi piriba lupa chamagi senfam adu relief camp ta leiriba IDP singi oinadi pikhigani amadi camp ta leitaba IDP singdadi senfam adu piraroi haina hairakpada IDP SINGBU MAKHAL ANI THOKNA KHAIDOKPA ASI YAMNA LAIBAK THIBA AMANI IRAंग ASI MANIPUR MIYAMNA THOKLAGA THOKHONKIBA IRAंग AMA NATTE LEINGAKNA MASAGI MATHौ MASAK KHANGKIDABADAGI THOKLAKKIBA IRAंगNI IRAंग ASINA MARAM OIRAGA LAMDAM ASIGI MASIंग YAMLABA MIYOI KAYAGI mayum makai mai thadokpikibadagi IDP sing asi lanjinarakibani makhoi sing asi mara leiba miyoi amata nate leingakna sel gi tengbang piraroi hairiba IDP sing asibu masa masagi mayumda thadokninglaga thadorakhiba nate irang asigi chaithing phangduna mayum makai thadoktuna lanjinarakiba IDP sing ngaktani relief camp ta leitrabasu masa masagi mayumda hanjinduna chaning tana leiba amata nate haiba leingakna khangpham thoi makhoi bu miraiba haibasi leingakna tawroidabani IDP singi marakta khaibung khaibung tahananaba honarakliba si athoba matamda leingakna thadokadabani makhoi bu amata oiba miyeng thamduna irang asi loishinduna IDP singbu masa masagi mayumda hanjinba ngamdriba fawbadi leingakna IDP singda piriba senfam adu chap manana pigedabani manaba miyeng thamduna senfam asi pidrabadi leingaki mayokta IDP amadi miyamna akanba mawngda khongjang kaya changshilakani haina phongdorakhi amaromda more dagi lanjinarakiba mitai council more gi secretary leishangthem brojendro mitai na hai leingakna ikhan khangotuna relief camp ta leiba leitaba IDP haina khaidoktuna leingakna piriba lupa chamagi ration gi senfam asibu relief camp ta leiba singi oina piragani hairiba wafam asi yaba ngamloi matang matamna yaraktabadagi IDP sing adu relief camp ta leikhidabani amadi kumjali singani kunmanga da thupchinkiba relief camp kayasu leiribani samna hairabada khoyathong dance academy Kalching relief camp hairiba sing asi thupchankibadagi leingakna replacement pidabadagi IDP sing adu relief camp ta leikidabasu yauribani haibasi leingakna mayek singna khangadabani natragana relief camp ta leitriba IDP sing asi relief camp ta amuk hanna enroll tawbiru amadi July thagi oina ngasi fawba pithokana leiriba ration gi senfam asi tha asigi kuntra mathoi fawbagi manungda pithokpiu senfam asi pithoktrabadi miyanga loinana akanba khongjang changshilagani haiba wafam kayasu phongdorakli